Assamgi CM wasak lawbagi thauramda CM Khemchand loinina Manipurgi Deputy CM animak saruk yagadawri. Manipurgi Ministry expansion karamba matamda tawgadagi haiba khangba ngamdri. BJP gi luching Himanta Biswa Sharma hayeng ayuk pung 12 makhai tabada Assamgi Chief Minister oina wasak lawragani. Wasak lawbagi thauram Guwahati gi Kanaparada leiba College of Veterinary Science ki playground da pangthokani thauram asida Prime Minister Narendra Modi amasung Union Home Minister Amit Shah saruk yagadawri. Mamang thakta amukta thokidriba mawong amada BJP na laingakpa state pumnamakki Chief Minister singsu hayeng iwasak lawbagi thauram asida saruk yagadawri. Manipurgi Chief Minister Yumnam Khemchand thauram adu yaunanaba ngasi Guwahati da thumkhre. Manipur Legislative Assembly da amuk fawa punsi yakhidraba Manipur Lenga ki Deputy Chief Minister Nemcha Kipgen su Deputy Chief Minister Lossi diko MLA Sapam Ranjan Awangbau Niumai MD Nasir El Sucindro amasung Moirangi ex MLA Prithvi Rasu saruk yagadawri. Makhoi loinamak hauji Guwahati da thunglaga leire. Mamang thakta Manipur gi oina hangduna leiriba Minister Taret ki fam Assamgi Mikhal loiraba tungda mention gani haina ngangnakibadugi matung ina hayengni anawba lenga ama amuk wasak lawragadabana mathangi Minister expansion asi Manipurda miyeng thamlakani haina lawnari. Adumangpu karamba matamda Ministry expansion tawgadagi haiba haujingmaki oinadi kanamatana haiba ngamdri. Pau sina makha tana highway Khemchand gi laingak tha 3 rom phakraba matung phawbada Minister expansion tawdabagi maram asi BJP gi High Command ayaba piraktabadagini haina makhoi masal phongdoknaba lei. High Command gi culture na maram oraga state asigi Chief Minister gi maning tamba Manipur gi oina leikidre hairabasu tha 3 rom gi laingak matam asida khangba ngamkhre. Haujiksu Ministry expansion gi damak Chief Minister na High Command da ningthina wari sanaba ama changli. Karigidamakta national leadership na Manipur gi Ministry expansion asi haujik fawba mana manin naidana tumina leisilibasi karigino haiba kanamatana phongdo uyadri. Adumoinamak Manipur gi Rajya Sabha gi MP election asiga mari leinagadra haina ningphung ngangnabadi lei. Haujik Manipur gi Rajya Sabha gi MP oiriba Maharashtra election masana jawba mathang tha haibadi June 19 da matam loire. Chahi 3 ki tam loiraba tungda anauba MP ama khananabagi mikhal gi notification tha asigi aroiba sarukta thorakpa yai. Mikhal asi BJP na yamna taraina lawba ngamde. Lok Sabha gi seat anisu Congress na yamna laina phangkiba ngamki. Mamangi Rajya Sabha gi mikhal dasu ningthau election masana jawba samnada mai paglakibani handaki asidadi BJP ki MLA singi marakta mot khenaba Chief Minister gi fam phangodaba singi marakta leiriba umkhanaba amasung state asida thokliba kangduki rang asida MLA singi wakhalon sing asi tamba ngamnadaba fibam amada leinari. Asiguma fibam asida Rajya Sabha gi MP khananaba mikhal pangthokpada MLA 5 khak leiba Congress na puthokpa birepta Bot pisin kragadi karam tawba haiba ama legnari. Maram aduna naha tahana Ministry expansion tawbada pendaba mayam ama yaunarakani. State Assembly ki election gi matamsu yamna tension lakpana maram oiraga MLA singna makhoi gi tunglam chatki khalaga cross vote tawnaraklagadi BJP da chawna manglakpiyai. Masibangna problem thoktanabagi tahana Ministry expansion asi tawdaba oigani haina lawnari. Pau asina hai anauba lainga asina miyamgi thabak tawgadabasi tha 9 romgi matam khakta ngaisilakpana Ministry expansion tawdana thambada laingakta chawna mangjaba lai. Miyamgi asawba hengalai thabak tawbagi matamda laisilaktabana Ministry expansion tawdabasina charangnaba thorakpa yabasingdagi hena khudongchadaba mayoknarai. Fibam asi yengluragadi tha asi 10 fawbagi manungda expansion tawraba yai sana lepsinba thau nikna sizinaba amasung foreign exchange khaktuna thamnaba PM na leibak miyamda appeal tawrakli. Prime Minister Narendra Modi na leibak miyamda hai haujik nongchuk Asia da oirakliba fibam asina chahi ama sana lepsinba thau likna sizinaba amasung foreign exchange khaktuna thamnaba taksinkhre. Wafam asi Hyderabad da miyam tinba thoram amada wangakladuna Narendra Modi na phongdokhibani mahangna miyangi mafamda thamkiba wafamdi yumdagi thabak subagi thawong work from practice adubu haudoknaba Prime Minister na appeal tawki. Leibak kayada amukta oikhidriba mawongda thaugi mamal hengalakliba asigi yenglaga wafamsing asi miyamda phongdokhibani hairi. Prime Minister na hai nongchup Asia da umkhanaba hengalakpa amasung Strait of Hormuz ki akoibada ayet apan kaya thorakpadagi malemgi oina sungdoktriba thaugi mamal hengalakpa tanja asida Prime Minister na appeal asi miyangi mafamda tawrakpani. Malemgi oina energy gi mamal wangkhalakpadagi leibak asigi samilonda safu kaya pirakpa asi yenglaga miyamna tangai fadana makhoigi charging tawbagi changsu nahongnana khantabinabasu PM Modi na appeal tawki. Miyamna cha thau chabagi chang kakthaba amasung lawmisingna mapalamdagi pusilakpa chemical fertilizer gi mipan tangba yariba makai tongnabasu PM na appeal tawri. Drug ka konana faraba
ꯃꯦꯝ ꯅꯩ ꯍꯤꯡ ꯍꯥꯎꯀꯤꯞ ꯑꯁꯤ KWUꯒ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗꯦ꯫ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯤ ꯈꯨꯂꯦꯟꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯀꯨꯀꯤ ꯋꯨꯃꯦꯟꯁ ꯌꯨꯅꯤꯌꯟ KWUꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅꯤ ꯍꯥꯏꯕ ꯃꯦꯝ ꯅꯩ ꯍꯤꯡ ꯍꯥꯎꯀꯤꯞ ꯀꯧꯕ ꯅꯨꯄꯤ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ 3 ꯅꯥꯔꯀꯣꯇꯤꯛ ꯗ꯭ꯔꯒꯁꯤꯡꯒ ꯀꯣꯟꯅꯅ ꯐꯥꯔꯦ꯫ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯨꯀꯤ ꯋꯨꯃꯦꯟ ꯌꯨꯅꯤꯌꯟ KWUꯅ ꯃꯦꯝ ꯅꯩ ꯍꯤꯡ ꯍꯥꯎꯀꯤꯞ ꯑꯁꯤ ꯌꯨꯅꯤꯌꯟ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗꯦ, ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯗ꯭ꯔꯒꯀ ꯀꯣꯟꯅꯅ ꯐꯥꯔꯕ ꯅꯨꯄꯤ ꯑꯁꯤ ꯌꯨꯅꯤꯌꯟꯅ ꯃꯁꯛ ꯈꯪꯗꯦ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯏ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯤ ꯈꯨꯂꯦꯟ ꯅꯥꯀꯥ ꯆꯦꯛ ꯄꯣꯏꯟꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯕꯣꯂꯦꯔꯣ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ NN07C5762 ꯊꯧꯗꯨꯅ ꯂꯥꯛꯄ ꯀꯦ-ꯗꯣꯚꯤꯜ 42 ꯂꯩꯐꯝꯂꯥꯏ ꯚꯤꯂꯦꯖ ꯁꯦꯅꯥꯄꯇꯤ ꯑꯃꯁꯨꯡ ꯃꯥꯔꯨꯇꯤ ꯁ꯭ꯋꯤꯐꯠ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ AS04E3344 ꯑꯁꯤꯗ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯇꯩ ꯃꯅꯥꯎ ꯃꯦꯝ ꯅꯩ ꯍꯤꯡ ꯍꯥꯎꯀꯤꯞ 22 ꯁꯥꯏꯀꯨꯜ ꯕꯖꯥꯔ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯍꯦꯟꯈꯣꯃꯥꯡ ꯍꯥꯎꯀꯤꯞ 43 ꯑꯁꯤꯗꯒꯤ ꯁꯥꯄꯣꯟ ꯀꯦꯞ 38ꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯄ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ KG 1.140 ꯑꯃꯁꯨꯡ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 50,000 ꯐꯥꯒꯠꯄ ꯉꯝꯈꯤꯕꯅꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯗ꯭ꯔꯒꯀ ꯀꯣꯟꯅꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯐꯥꯔꯕ ꯃꯇꯨꯡ ꯃꯦꯝ ꯅꯩ ꯍꯤꯡ ꯍꯥꯎꯀꯤꯞ ꯑꯁꯤ KWUꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯅꯤ ꯍꯥꯏꯅ ꯁꯟꯗꯣꯔꯛꯄꯗꯒꯤ KWU ꯃꯦꯝ ꯅꯩ ꯍꯤꯡ ꯍꯥꯎꯀꯤꯞ ꯑꯁꯤ KWUꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯅꯠꯇꯦ, ꯌꯨꯅꯤꯌꯟ ꯑꯁꯤꯒ ꯃꯍꯥꯛꯀ ꯀꯔꯤꯒꯨꯝꯕ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯦ ꯍꯥꯏꯔꯗꯨꯅ ꯃꯤꯌꯥꯝꯅ ꯑꯁꯤꯒꯨꯝꯕ ꯑꯔꯥꯟꯕ ꯄꯥꯎ ꯑꯁꯤꯗ ꯊꯥꯖꯕꯤꯒꯅꯨ ꯍꯥꯏꯔꯤ꯫ ꯑꯦꯛꯁꯥꯏꯖ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡ ꯃꯦ 19ꯗꯒꯤ ꯁꯤꯖ ꯋꯥꯛ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯔꯒꯅꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯦꯛꯁꯥꯏꯖ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯔꯤꯚꯥꯏꯁ ꯄꯦ (ROP) 2016 ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯇꯕꯒꯤ ꯃꯥꯌꯣꯛꯇ ꯃꯇꯝ ꯀꯛꯇꯕ ꯁꯤꯖ ꯋꯥꯛ ꯁ꯭ꯇ꯭ꯔꯥꯏꯛꯀꯤ ꯈꯣꯡꯖꯪ ꯊꯥ ꯑꯁꯤꯒꯤ 19ꯗꯒꯤ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯑꯦꯛꯁꯥꯏꯖ ꯑꯦꯝꯄ꯭ꯂꯣꯌꯤꯖ ꯋꯦꯜꯐꯦꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ MD ꯏꯁꯥꯛ ꯁꯦꯈꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯑꯦꯛꯁꯥꯏꯖ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯑꯣꯏꯅ ꯔꯤꯚꯥꯏꯁ ꯄꯦ (ROP) 2016 ꯑꯁꯤ ꯆꯠꯅꯍꯟꯕ ꯑꯣꯜ ꯃꯅꯤꯄꯨꯔ ꯑꯦꯛꯁꯥꯏꯖ ꯑꯦꯝꯄ꯭ꯂꯣꯌꯤꯖ ꯋꯦꯜꯐꯦꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯉꯥꯛꯀ ꯃꯔꯤ ꯂꯩꯅꯔꯤꯕꯁꯤꯡꯗ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯖꯕ ꯌꯥꯎꯅ ꯔꯤꯄ꯭ꯔꯖꯦꯟꯇꯦꯁꯟ ꯀꯌꯥ ꯄꯤꯁꯤꯟꯗꯨꯅ ꯇꯛꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯗꯤꯃꯥꯟ ꯑꯁꯤ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯀꯌꯥꯔꯛ ꯍꯟꯅ ꯊꯥꯖꯕ ꯄꯤꯈ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯅ ꯂꯩꯔꯤ꯫ ꯃꯇꯝ ꯁꯥꯡꯅ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯅ ꯂꯥꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯛꯁꯥꯏꯖ ꯗꯤꯄꯥꯔꯠꯃꯦꯟꯇ ꯊꯕꯛ ꯇꯧꯔꯤꯕ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯗ ꯄꯦꯟꯗꯕ ꯀꯌꯥ ꯐꯥꯎꯍꯜꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯔꯤꯚꯥꯏꯁ ꯄꯦ (ROP) 2016 ꯑꯁꯤ ꯏꯪ 2024ꯒꯤ ꯖꯅꯨꯋꯥꯔꯤ 1ꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯆꯠꯅꯈꯤꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯄꯥꯔꯒ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯦꯛꯁꯥꯏꯖ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯑꯣꯏꯅꯁꯨꯆꯠꯅꯔꯒꯅꯤ ꯍꯥꯏꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯞ ꯆꯥꯕ ꯊꯥꯖꯕ ꯑꯃ ꯄꯤꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯊꯥ ꯑꯁꯤꯒꯤ 19ꯗꯒꯤ ꯍꯧꯔꯒ ꯃꯇꯝ ꯀꯛꯇꯅ ꯁꯤꯖ ꯋꯥꯛ ꯁ꯭ꯇ꯭ꯔꯥꯏꯛꯀꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕ ꯑꯣꯜ ꯃꯅꯤꯄꯨꯔ ꯑꯦꯛꯁꯥꯏꯖ ꯑꯦꯝꯄ꯭ꯂꯣꯌꯤ ꯋꯦꯜꯐꯦꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯋꯥꯔꯦꯞ ꯂꯧꯔꯦ꯫ ꯂꯣꯏꯅꯅ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡꯒꯨꯝꯅ ꯑꯦꯛꯁꯥꯏꯖ ꯄꯔꯁꯣꯅꯦꯜꯁꯤꯡꯁꯨ 13-ꯃꯟꯊ ꯄꯦ ꯄꯤꯅꯕ ꯑꯃꯁꯨꯡ ꯔꯦꯁꯟ ꯃꯅꯤ ꯄꯤꯅꯕ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯤꯃꯥꯟ ꯇꯧꯔꯤ꯫ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯦꯛꯁꯥꯏꯖ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯏꯟꯇꯔꯦꯁꯇ ꯂꯩꯔꯤꯕ ꯏꯁꯨ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯅꯕ ꯊꯕꯛ ꯄꯥꯏꯈꯠꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯗꯨ ꯊꯝꯂꯤ ꯍꯥꯏꯔꯤ꯫ ꯀꯣꯀꯣꯃꯤꯅ ꯌꯦꯠꯄꯒꯤ ꯃꯍꯨꯠꯇ ꯉꯝꯈꯩꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯟꯈꯠꯍꯟꯅꯕ ꯇꯛꯁꯤꯟꯐꯝ ꯊꯣꯛꯏ꯫ ꯀꯨꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯣꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ (KOHR)ꯅ ꯀꯣꯀꯣꯃꯤꯒꯤ ꯋꯥꯐꯝꯗ ꯌꯦꯠꯄꯒꯤ ꯃꯍꯨꯠꯇ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯅꯕ ꯇꯛꯁꯤꯟꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯀꯣꯀꯣꯃꯤꯒꯤ IPR ꯁꯕ-ꯀꯝꯃꯤꯇꯤꯒꯤ ꯀꯟꯚꯦꯅꯔ PH ꯈꯦꯝꯆꯥꯟꯗꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯀꯣꯀꯣꯃꯤꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯔꯥꯟꯕ ꯇꯥꯍꯟꯅꯕ KOHR-ꯅ ꯄ꯭ꯔꯦꯁ ꯁ꯭ꯇꯦꯠꯃꯦꯟꯠ ꯊꯥꯗꯣꯔꯛꯈꯤꯕꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯂꯣꯠꯁꯤꯜꯂꯒ ꯃꯤꯆꯝ ꯃꯤꯌꯥꯝꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯣꯔꯗꯔ ꯋꯥꯡꯃꯗꯒꯤ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕꯁꯤꯡꯅ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯨꯡꯒꯪꯁꯤꯡꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯋꯥꯈꯜꯅ ꯁꯥꯒꯠꯂꯒ ꯍꯥꯏꯖꯤꯟꯈꯤꯕ ꯋꯥꯐꯝ ꯅꯠꯇꯦ꯫ ꯑꯋꯥꯕ ꯇꯥꯔꯕ ꯃꯐꯝ ꯑꯗꯨꯒꯤ ꯁꯤꯇꯤꯡ MLA ꯌꯥꯎꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯐꯥꯎꯕ KNABꯒꯤ ꯈꯨꯠ ꯌꯥꯎꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕꯅꯤ꯫ ꯅꯥꯝꯂꯤ ꯈꯨꯡꯒꯪꯗꯒꯤ ꯅꯥꯒꯥ ꯅꯨꯄꯤ ꯈꯨꯟꯖꯥ ꯑꯃ ꯔꯦꯁꯀ꯭ꯌꯨ ꯇꯧꯅꯕ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤꯕ ꯑꯃꯁꯨꯡ KNABꯒꯤ ꯂꯥꯜꯊꯪꯖꯣꯟ 39 ꯀꯧꯕ ꯀꯦꯗꯔ ꯑꯃ ꯈꯨꯠꯂꯥꯏꯒ ꯀꯣꯟꯅꯅ ꯐꯥꯔꯒ ꯂꯣꯀꯦꯜ ꯄꯨꯂꯤꯁꯇ ꯈꯨꯠꯁꯤꯟꯅꯔꯛꯈꯤꯕꯒꯤ ꯃꯇꯥꯡꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯗꯤꯐꯦꯟꯁꯀꯤ PRO ꯑꯃꯁꯨꯡ ꯁ꯭ꯄꯣꯛꯁꯄꯔꯁꯟꯅ ꯊꯥꯗꯣꯔꯛꯈꯤꯕ ꯋꯥꯔꯣꯜ ꯑꯗꯨꯗꯒꯤ ꯅꯥꯔꯀꯣ-ꯇꯦꯔꯣꯔꯤꯁꯠ ꯒ꯭ꯔꯨꯞ ꯑꯁꯤ ꯉꯝꯈꯩ ꯋꯥꯡꯃꯗꯒꯤ ꯆꯪꯁꯤꯜꯂꯛꯂꯒ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯔꯛꯂꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ꯫ ꯉꯝꯈꯩ ꯋꯥꯡꯃꯗꯒꯤ ꯆꯪꯂꯛꯄ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯆꯠꯊꯔꯛꯄ ꯊꯧꯑꯣꯡꯒꯤ ꯃꯇꯥꯡꯗ ꯀꯣꯀꯣꯃꯤꯅ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯀꯣꯀꯣꯃꯤꯒꯤ ꯋꯥꯔꯣꯜ ꯑꯗꯨꯕꯨ ꯀꯥꯡꯂꯨꯞ ꯅꯥꯏꯕ ꯃꯑꯣꯡꯗ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯁꯤ ꯑꯋꯥꯕ ꯇꯥꯔꯕ ꯉꯝꯈꯩꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯊꯧꯁꯥꯗꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯉꯝꯈꯩ ꯋꯥꯡꯃꯗꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯒꯤ ꯊꯧꯑꯣꯡꯕꯨ ꯑꯈꯟꯅꯕ ꯀꯥꯡꯂꯨꯞ ꯑꯃꯈꯛꯀꯤ ꯃꯥꯌꯣꯛꯇ ꯃꯔꯥꯜ ꯁꯤꯕ ꯑꯣꯏꯅ KOHR-ꯅ ꯂꯧꯔꯤꯕꯁꯤ ꯑꯆꯨꯝꯕ ꯅꯠꯇꯦ꯫
ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ, ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯑꯃꯁꯨꯡ ꯃꯤꯆꯝ ꯃꯤꯌꯥꯝꯕꯨ ꯃꯄꯥꯟ ꯂꯩꯕꯥꯛꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯅꯕꯒꯤ ꯃꯇꯥꯡꯗ ꯂꯧꯈꯠꯂꯛꯄ ꯊꯧꯔꯥꯡꯅꯤ ꯍꯥꯏꯕ ꯀꯣꯍꯔꯅ ꯈꯪꯐꯝ ꯊꯣꯛꯏ ꯍꯥꯏꯔꯤ꯫ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀ KNABꯒ ꯂꯤꯡ ꯂꯩꯅꯩ ꯍꯥꯏꯕꯁꯦ ꯄ꯭ꯔꯨꯐ ꯂꯩ꯫ ꯍꯥꯟꯅ ꯃꯈꯣꯏ ꯊꯥ 5ꯗ ꯋꯥꯟ ꯇꯥꯏꯝ ꯂꯥꯛꯂꯝꯕꯗꯣ ꯍꯟꯗꯛꯇꯤ ꯍꯞꯇꯥ ꯑꯃꯗ 3-4ꯔꯛ ꯂꯥꯛꯏ꯫ ꯅꯍꯥꯟ KNABꯅ ꯑꯩꯈꯣꯏꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯑꯁꯨ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯀꯔꯤꯁꯨ ꯇꯧꯗꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯆꯣꯔꯣ ꯚꯤꯂꯦꯖ ꯃꯟꯇ꯭ꯔꯤ ꯈꯨꯠꯀꯦꯟꯕꯤ ꯄꯥꯝꯕꯤ ꯃꯩꯇꯩꯒꯤ ꯑꯔꯤꯕ ꯄꯥꯝꯕꯤꯁꯤꯡꯗ ꯃꯥꯏꯊꯤꯒꯜ ꯑꯣꯏꯕ ꯈꯨꯠꯀꯦꯟꯕꯤ ꯄꯥꯝꯕꯤ ꯍꯥꯏꯅ ꯑꯃ ꯂꯩꯔꯝꯃꯤ꯫ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤ, ꯍꯦꯛ ꯊꯦꯡꯂꯨꯕꯗ ꯈꯨꯠ ꯀꯦꯜꯂꯤ ꯍꯥꯏꯅ ꯀꯤꯍꯜꯂꯛꯏ꯫ ꯅꯔꯛ ꯁꯤꯡꯂꯛꯇ ꯆꯪꯕꯗ ꯆꯦꯛꯁꯤꯟꯅꯕ ꯊꯝꯕꯤꯔꯝꯕ ꯋꯥꯔꯤ ꯃꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯤ ꯃꯔꯛꯇ ꯈꯨꯠꯀꯦꯟꯕꯤ ꯃꯤ ꯂꯩ, ꯃꯥꯒ ꯍꯦꯛ ꯁꯝꯅꯔꯨꯕꯗ ꯌꯨꯖ ꯑꯦꯟ ꯊ꯭ꯔꯣ ꯁꯤꯖꯤꯟꯅꯔꯒ ꯃꯤ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯕ꯫ ꯁꯤꯒꯨꯝꯕ ꯃꯤ ꯃꯈꯜ ꯑꯁꯤ ꯏꯪꯂꯤꯁꯇ ꯅꯥꯔꯀꯤꯁꯤꯁꯇꯤꯛ ꯑꯣꯏꯕ ꯃꯤ ꯀꯧꯏ꯫ ꯇꯣꯛꯁꯤꯛ ꯄꯤꯄꯜ ꯍꯥꯏꯕꯗꯤ ꯍꯨ ꯆꯦꯟꯕ ꯃꯤꯑꯣꯏ ꯑꯣꯏꯅ ꯗꯦꯁꯀ꯭ꯔꯥꯏꯕ ꯇꯧꯏ꯫ ꯏꯒꯣ ꯉꯝꯈꯩ ꯂꯩꯇꯅ ꯋꯥꯡꯅꯤ, ꯇꯧꯕꯤꯃꯜ ꯈꯪꯂꯣꯏ, ꯃꯤꯒꯤ ꯃꯀꯣꯛꯇ ꯅꯦꯠꯂꯒ ꯀꯩꯔꯥꯛ ꯀꯥꯈꯤꯅꯤ꯫ ꯒꯨꯒꯜꯗ ꯊꯤꯔꯒ ꯌꯦꯡꯕꯤꯌꯨ꯫ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯁꯨ ꯍꯥꯏꯂꯤ ꯅꯥꯔꯀꯤꯁꯤꯁꯇꯤꯛ ꯑꯣꯏꯕ ꯅꯣꯇꯣꯔꯤꯌꯁ ꯂꯤꯗꯔ ꯑꯃ ꯑꯦꯛꯇꯤꯚ ꯑꯣꯏꯔꯤ꯫ ꯃꯁꯥꯅ ꯂꯤꯡꯈꯠꯈꯤꯕ ꯄꯥꯔꯇꯤꯗ ꯚꯣꯠ ꯀꯥꯔꯦ, ꯄꯥꯔꯇꯤ ꯑꯗꯨ ꯃꯨꯠꯊꯠꯂꯒ ꯄꯥꯔꯇꯤ ꯀꯂꯤꯛ ꯃꯌꯥꯝ ꯂꯪꯊꯣꯛꯂꯝꯂꯒ ꯀꯣꯡꯒ꯭ꯔꯦꯁ ꯌꯥꯎꯔꯦ, ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯝꯂꯦ, ꯀꯣꯡꯒ꯭ꯔꯦꯁꯅ ꯈꯪꯂꯛꯄꯗꯒꯤ ꯏꯟꯊꯣꯔꯛꯂꯦ, BJPꯗ ꯆꯣꯡꯁꯤꯟꯈ꯭ꯔꯦ, BJP ꯁꯂꯥꯛ ꯁꯥꯍꯧꯔꯦ, ꯊꯧꯅꯥ ꯐꯕ ꯌꯨꯠ ꯃꯌꯥꯝ ꯗꯁꯥ ꯇꯥꯔꯒ ꯂꯩꯍꯧꯔꯦ, ꯗꯔꯇꯤ ꯋꯥꯔꯛꯁ ꯃꯌꯥꯝ ꯇꯧꯍꯜꯂꯨꯕꯒꯤ꯫ NPFꯁꯨ ꯑꯥꯎꯇꯔꯒꯤ MP ꯁꯤꯠ ꯇꯣꯏꯅ ꯀꯥꯖꯔꯝꯕꯅꯤ, ꯃꯥꯅ ꯁꯄꯣꯔꯠ ꯇꯧꯏ, ꯂꯥꯎꯊꯣꯛꯂꯨꯕꯗꯒꯤ ꯍꯟꯗꯛ ꯄꯣꯈ꯭ꯔꯦ꯫ ꯃꯥꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯔꯝꯕ ꯂꯨꯞ ꯑꯃꯒꯤ ꯂꯨꯆꯤꯡꯄꯨꯔꯦꯜ ꯑꯃꯁꯨ ꯆꯩꯕꯨꯝ ꯆꯥꯔꯒ ꯂꯨꯆꯤꯡꯄꯨꯔꯦꯜꯒꯤ ꯐꯝ ꯍꯥꯏꯗꯣꯛꯈ꯭ꯔꯦ꯫ ꯂꯨꯞ ꯑꯗꯨ ꯃꯃꯤꯡ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯥꯒ ꯈꯔ ꯅꯛꯅꯔꯝꯕ ꯑꯊꯧꯕ ꯈꯔꯁꯨ NIA CBIꯅ ꯐꯥꯗꯨꯅ ꯃꯄꯥꯜꯒꯤ ꯖꯦꯜꯁꯤꯡꯗ ꯂꯩꯔꯤ꯫ ꯁꯤꯒꯨꯝꯕ ꯏꯟꯇꯦꯟꯁꯟ ꯄꯩꯈꯩ ꯂꯩꯔꯤ꯫ ꯍꯧꯖꯤꯛꯁꯨ ꯂꯨꯞ ꯑꯃꯗꯤ ꯂꯤꯗꯔ ꯈꯔ ꯃꯥꯒꯤ ꯗꯔꯇꯤ ꯄ꯭ꯂꯥꯟꯁꯤꯡꯗ ꯁꯤꯖꯤꯟꯅꯔꯤ꯫ ꯗꯁꯥ ꯂꯥꯛꯂꯀꯥꯟꯗ ꯍꯨꯠ ꯂꯩꯊꯣꯛꯂꯒ ꯍꯨꯟꯗꯣꯛꯂꯝꯗꯣꯏꯅꯤ, ꯆꯦꯛꯁꯤꯟꯕꯤꯌꯨ꯫ ꯂꯣ, ꯙꯔꯃ ꯑꯦꯟ ꯐꯦꯌꯔ ꯄ꯭ꯂꯦ ꯗ ꯊꯥꯖꯕ ꯊꯝꯕꯤꯌꯨ꯫ ꯀꯪꯂꯥꯒꯤ ꯁꯉꯥꯏ ꯌꯨꯝꯐꯝꯗ ꯑꯦꯛꯁꯀꯦꯚꯦꯁꯟ ꯆꯠꯊꯕꯗ ꯕ꯭ꯔꯖ ꯑꯃꯁꯨꯡ ꯑꯔꯤꯕ ꯁꯦꯟꯃꯤꯠꯁꯤꯡ ꯐꯪꯂꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯔꯛꯄ ꯈꯛꯇ ꯅꯠꯇꯅ ꯂꯨꯔꯕ ꯂꯥꯏꯐꯝꯂꯦꯟ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯂꯧꯅꯔꯛꯂꯤꯕ ꯀꯪꯂꯥ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯑꯌꯥꯝꯕꯅ ꯅꯤꯡꯊꯧꯔꯣꯜ ꯀꯌꯥꯒꯤ ꯀꯣꯅꯨꯡ ꯑꯣꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯆꯨꯝꯒꯗꯕ ꯃꯑꯣꯡꯗ ꯉꯁꯤꯒꯤ ꯀꯪꯂꯥꯒꯤ ꯐꯤꯕꯝꯗ ꯑꯍꯣꯡꯕ ꯀꯌా ꯂꯥꯛꯂꯕꯁꯨ ꯑꯔꯤꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯔꯝꯕ ꯄꯣꯠꯁꯛꯁꯤꯡ ꯑꯃꯁꯨꯡ ꯈꯨꯗꯝ ꯆꯥꯡꯗꯝ ꯈꯔꯗꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ꯫ ꯊꯥꯖꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯥꯔꯀꯤꯑꯣꯂꯣꯖꯤꯅ ꯀꯪꯂꯥ ꯃꯅꯨꯡꯗ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯜꯂꯛꯄꯗ ꯕ꯭ꯔꯤꯇꯤꯁꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯣꯠ ꯆꯩꯁꯤꯡ, ꯑꯔꯤꯕ ꯃꯇꯝꯒꯤ ꯆꯦꯛ ꯑꯃꯁꯨꯡ ꯆꯐꯨ ꯆꯦꯒꯥꯏꯅꯆꯤꯡꯕꯒꯤ ꯃꯊꯛꯇ ꯃꯌꯥꯝꯅ ꯕ꯭ꯔꯖ ꯍꯥꯏꯔꯒ ꯈꯪꯅꯕ ꯑꯔꯤꯕ ꯃꯇꯝꯒꯤ ꯅꯨꯡ ꯑꯃꯁꯨꯡ ꯁꯦꯟꯃꯤꯠꯅꯆꯤꯡꯕ ꯐꯪꯕ ꯉꯝꯂꯦ꯫ ꯂꯣꯏꯁꯪ ꯑꯁꯤꯅ ꯆꯠꯊꯕ ꯑꯦꯛꯁꯀꯥꯚꯦꯁꯟꯗ ꯐꯪꯂꯤꯕ ꯑꯔꯤꯕ ꯃꯇꯝꯒꯤ ꯕ꯭ꯔꯖ, ꯁꯤꯡꯖꯪ, ꯁ꯭ꯇꯣꯟ ꯁ꯭ꯀꯦꯄꯔ ꯑꯃꯁꯨꯡ ꯑꯄꯤꯛꯄ ꯁꯦꯟꯃꯤꯠꯁꯤꯡ ꯐꯪꯂꯛꯄꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯥꯔꯀꯤꯑꯣꯂꯣꯖꯤꯒꯤ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯀꯦ. ꯁꯁꯤꯀꯥꯟꯇꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯍꯥꯏ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯥꯔꯀꯤꯑꯣꯂꯣꯖꯤꯅ ꯃꯐꯝ ꯀꯌꯥꯗ ꯂꯤꯁꯥꯡꯁꯤꯟꯅ ꯃꯅꯤꯄꯨꯔꯒꯤ ꯑꯥꯔꯀꯤꯑꯣꯂꯣꯖꯤꯀꯦꯜꯒꯤ ꯑꯣꯏꯕ, ꯁꯥꯏꯟꯇꯤꯐꯤꯛꯀꯤ ꯑꯣꯏꯕꯗ ꯃꯌꯦꯛ ꯁꯦꯡꯅ ꯐꯪꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯉꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ 2024-25 ꯑꯃꯗꯤ 2025-26ꯀꯤ ꯑꯣꯏꯅ ꯀꯪꯂꯥ ꯃꯅꯨꯡꯒꯤ ꯁꯉꯥꯏ ꯌꯨꯝꯐꯝ ꯑꯦꯛꯁꯀꯦꯚꯦꯁꯟ ꯆꯠꯊꯔꯛꯂꯤ꯫ ꯃꯃꯥꯡꯒꯤ 2024-25ꯀꯤꯁꯨ ꯆꯐꯨ ꯆꯦꯒꯥꯏ ꯑꯃꯗꯤ ꯕ꯭ꯔꯤꯇꯤꯁꯅ ꯁꯤꯖꯤꯟꯅꯔꯝꯕ ꯈꯔ ꯐꯪꯈꯤ꯫ ꯆꯐꯨ ꯆꯦꯒꯥꯏ ꯑꯃꯗꯤ ꯃꯑꯣꯡ ꯃꯥꯟꯅꯗꯕ ꯆꯦꯛꯅꯆꯤꯡꯕ ꯀꯌꯥ ꯐꯪꯉꯤ, ꯃꯗꯨ ꯇꯦꯁꯇꯤꯡ ꯇꯧꯅꯕ ꯊꯥꯈꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯔꯤꯖꯜꯠ ꯄꯤꯔꯛꯇ꯭ꯔꯤ꯫ ꯃꯈꯥ ꯇꯥꯅ ꯍꯧꯖꯤꯛ 2025-26ꯀꯤ ꯑꯣꯏꯅ ꯆꯠꯊꯕꯁꯤꯗ ꯍꯥꯟꯅ ꯐꯪꯕ ꯆꯐꯨꯗꯒꯤ ꯑꯃꯨꯛ ꯃꯑꯣꯡ ꯃꯥꯟꯅꯗꯕ ꯈꯔꯁꯨ ꯐꯪꯉꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯅꯧꯕ ꯍꯥꯏꯔꯒꯗꯤ ꯑꯍꯜꯁꯤꯡꯅ ꯍꯥꯏꯅꯕ ꯕ꯭ꯔꯖ, ꯁꯤꯡꯖꯪ, ꯁ꯭ꯇꯣꯟ ꯁ꯭ꯀ꯭ꯔꯦꯄꯔ ꯑꯃꯁꯨꯡ ꯁꯦꯟꯃꯤꯠ ꯍꯥꯏꯅ ꯈꯪꯅꯕ ꯀꯣꯏꯜ ꯃꯆꯥ ꯐꯪꯉꯤ꯫ 2026ꯀꯤ ꯑꯣꯏꯕꯗ ꯍꯧꯖꯤꯛ ꯑꯦꯛꯁꯀꯦꯚꯦꯁꯟ ꯇꯧꯕ ꯂꯣꯏꯕꯗꯤ ꯅꯠꯇ꯭ꯔꯤ, ꯑꯗꯨꯅ ꯆꯍꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯦꯞꯇꯅ ꯆꯠꯊꯈꯤꯒꯅꯤ꯫ ꯀꯪꯂꯥꯗ ꯂꯩꯕ ꯁꯉꯥꯏ ꯌꯨꯝꯐꯝ ꯑꯁꯤ ꯄꯥꯛ ꯆꯥꯎꯕ ꯃꯔꯝꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯈꯨꯠꯊꯥꯡ ꯅꯥꯏꯅ ꯆꯠꯊꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯪꯂꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯁꯤꯁꯨ ꯑꯊꯨꯕꯗ ꯀꯥꯔꯕꯣꯟ ꯇꯦꯁꯇꯤꯡꯒꯤꯗꯃꯛꯇ ꯊꯥꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤ ꯈꯥ ꯑꯃꯁꯨꯡ ꯑꯋꯥꯡꯗꯅꯤ, ꯃꯔꯝꯗꯤ ꯈꯥꯒ ꯋꯥꯡꯒ ꯆꯞ ꯃꯥꯟꯅꯕ ꯁ꯭ꯇꯔꯛꯆꯔ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯕꯅꯤ꯫ ꯀꯪꯂꯥꯁꯤꯗ ꯂꯩꯔꯤꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ꯫ ꯑꯦꯛꯁꯇꯦꯟꯁꯟꯗ ꯂꯩꯕ꯭ꯔꯥ ꯌꯦꯡꯕꯗꯁꯨ ꯂꯩ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯌꯦꯡꯂꯤꯕꯁꯤꯅ ꯁꯦꯜꯒꯤ ꯐꯤꯚꯝꯅ ꯐꯔꯒꯗꯤ ꯀꯪꯂꯥꯒꯤ ꯁꯉꯥꯏ ꯌꯨꯝꯐꯝꯒꯤ ꯃꯁꯛ ꯑꯃꯗꯤ ꯎꯕ ꯐꯪꯒꯅꯤ꯫ ꯃꯁꯤꯗ ꯊꯦꯡꯅꯔꯤꯕꯁꯤꯁꯨ ꯑꯔꯥꯏꯕ ꯅꯠꯇꯦ, ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯄꯪꯇꯧꯗ ꯇꯧꯕ ꯌꯥꯕꯁꯨ ꯅꯠꯇꯦ꯫ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯃꯌꯥꯝ ꯑꯃ ꯆꯪꯂꯒ ꯄꯨꯜ ꯁꯥꯏꯟꯇꯤꯐꯤꯛ ꯑꯦꯛꯁꯀꯦꯚꯦꯁꯟꯗ ꯑꯃꯨꯛꯀꯁꯨ ꯆꯥꯎꯅ ꯄꯥꯡꯊꯣꯛꯄ ꯌꯥꯕ ꯑꯣꯏ꯫ ꯑꯦꯛꯁꯀꯦꯚꯦꯁꯟ ꯇꯧꯕꯁꯤꯁꯨ ꯅꯣꯡꯖꯨ ꯊꯥ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯇꯦꯟꯕ ꯃꯇꯝ ꯈꯔꯗ ꯇꯧꯕꯅꯤ, ꯑꯗꯨꯒ ꯌꯥꯝꯅ ꯂꯨꯕ ꯑꯃꯅ ꯑꯦꯛꯁꯀꯦꯚꯦꯁꯟ ꯇꯧꯔꯒ ꯊꯝꯕꯁꯤꯅ ꯆꯍꯤ 500 ꯑꯣꯏꯔꯒꯁꯨ
ꯍꯥꯡꯗꯣꯛꯂꯒ ꯊꯝꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯜꯍꯧꯗ꯭ꯔꯒꯗꯤ ꯄꯣꯠꯁꯤ ꯃꯥꯡꯈꯤꯒꯅꯤ, ꯑꯗꯨꯅ ꯍꯦꯛꯇ ꯍꯥꯡꯗꯣꯛꯄ ꯉꯝꯗꯦ꯫ ꯃꯔꯝꯗꯤ ꯆꯍꯤ ꯀꯌꯥ ꯂꯣꯠꯇꯨꯅ ꯂꯩꯅꯨꯡꯗ ꯐꯨꯝꯂꯒ ꯂꯩꯔꯝꯂꯕ ꯄꯣꯠꯅꯤ, ꯑꯗꯨꯅ ꯃꯊꯪ ꯆꯍꯤꯗ ꯍꯥꯡꯗꯣꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗꯗꯤ ꯃꯃꯥꯡꯗ ꯍꯥꯡꯗꯣꯛꯄꯗ ꯐꯪꯕ ꯄꯣꯠꯁꯤꯡ ꯂꯣꯏꯅ ꯀꯦꯝꯈ꯭ꯔꯒꯅꯤ, ꯑꯗꯨꯅ ꯄꯨꯂꯞ ꯍꯥꯡꯗꯣꯛꯂꯒ ꯊꯝꯕ ꯌꯥꯗꯦ꯫ ꯃꯁꯤꯕꯨ ꯉꯥꯛꯁꯦꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯏ ꯌꯦꯛꯄ ꯐꯣꯇꯣꯒ꯭ꯔꯥꯐꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯩꯔꯤꯕ ꯃꯑꯣꯡꯁꯤꯒ ꯃꯥꯟꯅꯅ ꯑꯃꯨꯛ ꯂꯩꯉꯣꯏ ꯂꯩꯄꯥꯛ ꯍꯩꯖꯤꯜꯂꯒ ꯊꯝꯃꯤ, ꯅꯠꯇ꯭ꯔꯒꯗꯤ ꯅꯣꯡ ꯆꯨꯕ ꯅꯨꯡꯁꯥ ꯁꯥꯕꯗ ꯀꯦꯝꯈꯤꯅꯤ꯫ ꯑꯗꯨꯒ ꯑꯦꯛꯁꯀꯦꯚꯦꯁꯟ ꯇꯧꯕ ꯍꯥꯏꯕꯁꯤꯁꯨ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯇꯧꯕ ꯌꯥꯗꯦ, ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯕ ꯃꯇꯨꯡꯗ ꯇꯧꯍꯜꯂꯤꯕꯅꯤ, ꯑꯗꯨꯅ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯤꯕ ꯃꯤꯗꯨꯅ ꯑꯃꯨꯛ ꯇꯧꯗ꯭ꯔꯒꯗꯤ ꯄꯣꯠ ꯆꯩꯁꯤꯡ ꯐꯪꯂꯤꯕꯁꯤ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯄꯁꯨ ꯌꯥꯏ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯕꯗ ꯐꯪꯂꯤꯕꯁꯤ ꯌꯨꯝꯕꯤ ꯐꯪꯏ, ꯑꯗꯨꯅ ꯌꯨꯝꯕꯤꯁꯤ 4-5 ꯐꯪꯕꯗ ꯌꯨꯝ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯏ, ꯁꯪ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯈꯪꯒꯗꯧꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯌꯨꯝꯕꯤ ꯃꯈꯣꯡꯗꯤ ꯐꯪꯕ ꯌꯥꯎꯔꯦ, ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯐꯪꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯊꯤꯗꯣꯛꯀꯗꯧꯔꯤ, ꯑꯗꯨꯅ ꯇꯞꯅ ꯇꯞꯅ ꯃꯇꯝ ꯈꯔꯗꯤ ꯆꯪꯈꯤꯒꯅꯤ꯫ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯪꯂꯥꯒꯤ ꯁꯉꯥꯏ ꯌꯨꯝꯐꯝꯒꯤ ꯃꯁꯛ ꯑꯃꯗꯤ ꯎꯕ ꯐꯪꯒꯅꯤ꯫ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕꯁꯤꯡ ꯈꯪꯅꯕ ꯃꯆꯨ ꯇꯩꯔꯒ ꯊꯝꯂꯤꯕꯅꯤ꯫ ꯃꯁꯤꯗ ꯐꯧ ꯃꯛꯇ ꯐꯪꯂꯒꯁꯨ ꯀꯔꯤ ꯐꯧꯅꯣ, ꯀꯔꯝꯕ ꯃꯇꯝꯒꯤ ꯐꯧꯅꯣ ꯈꯪꯒꯗꯧꯔꯤꯕꯅꯤ꯫ ꯌꯥꯝꯅ ꯀꯨꯞꯅ ꯑꯃ ꯑꯣꯏꯕꯅ ꯆꯍꯤ 4-5ꯗꯤ ꯆꯪꯈꯤꯒꯅꯤ꯫ ꯀꯪꯂꯥꯒꯤ ꯁꯉꯥꯏ ꯌꯨꯝꯐꯝ ꯀꯔꯝꯅ ꯂꯩꯔꯝꯕꯒꯦ ꯍꯥꯏꯕꯒꯤ ꯃꯁꯛꯇꯤ ꯎꯕ ꯐꯪꯒꯅꯤ ꯊꯥꯖꯩ꯫ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯊꯥꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯅꯤꯡꯊꯧꯔꯣꯜ ꯑꯃꯈꯛꯀꯤ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯤꯡꯊꯧꯔꯣꯜ ꯈꯨꯗꯤꯡꯒꯤ ꯑꯅꯧ ꯑꯅꯧꯕ ꯍꯥꯞꯆꯤꯟꯕ꯭ꯔꯥ ꯈꯪꯒꯅꯤ, ꯀꯔꯝꯕ ꯅꯤꯡꯊꯧꯒꯤ ꯃꯇꯝꯗ ꯁꯥꯔꯝꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯒꯅꯤ꯫ ꯀꯟꯁꯇ꯭ꯔꯛꯁꯟꯒꯤ ꯐꯪꯂꯤꯕꯁꯤꯁꯨ ꯋꯥꯜ ꯑꯣꯏꯕ꯭ꯔꯥ ꯐꯦꯟꯁꯤꯡ ꯑꯣꯏꯕ꯭ꯔꯥ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯍꯦꯟꯅ ꯆꯥꯎꯅ ꯍꯥꯡꯗꯣꯛꯔꯛꯂꯒꯗꯤ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅ ꯄꯨꯊꯣꯛꯄ ꯉꯝꯒꯅꯤ, ꯑꯗꯨꯅ ꯃꯄꯨꯡ ꯐꯥꯅ ꯄꯨꯊꯣꯛꯄ ꯉꯝꯅꯕ ꯃꯈꯥ ꯇꯥꯅ ꯂꯦꯞꯇꯅ ꯇꯧꯈꯤꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯈꯥ ꯇꯥꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯥꯔꯀꯤꯑꯣꯂꯣꯖꯤꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯑꯥꯔꯀꯤꯑꯣꯂꯣꯖꯤꯁꯠ ꯗꯥꯛꯇꯔ ꯑꯦꯁ. ꯁꯨꯖꯥꯇꯥꯒ ꯎꯅꯕꯗ ꯍꯥꯏ꯫ ꯍꯟꯗꯛꯀꯤ ꯑꯦꯛꯁꯀꯥꯚꯦꯁꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯗꯤꯔꯦꯛꯇꯔ ꯑꯃꯁꯨꯡ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯑꯩꯒꯤ ꯃꯤꯡꯗ ASIꯗꯒꯤ ꯂꯧꯕꯅꯤ꯫ ꯍꯟꯗꯛꯀꯤ ꯀꯪꯂꯥꯒꯤ ꯁꯉꯥꯏ ꯌꯨꯝꯐꯝꯁꯤꯗ ꯑꯦꯛꯁꯀꯦꯚꯦꯁꯟ ꯇꯧꯕꯗ ꯋꯥꯜ ꯑꯃꯗꯤ ꯐꯪꯂꯦ꯫ ꯃꯁꯤ ꯔꯤꯇꯦꯅꯤꯡ ꯋꯥꯜ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯤꯕ ꯑꯃꯗꯤ ꯊꯦꯡꯅꯔꯦ, ꯑꯗꯨꯒ ꯆꯐꯨꯁꯤꯗ ꯃꯈꯜ ꯃꯈꯜꯒꯤ ꯃꯑꯣꯡ ꯃꯥꯟꯅꯗꯕ ꯈꯔꯁꯨ ꯐꯪꯏ, ꯍꯥꯟꯅ ꯎꯈꯤꯗꯕ ꯃꯈꯜ ꯈꯔ ꯐꯪꯏ, ꯄꯣꯔꯁꯤꯂꯤꯟ ꯋꯦꯌꯔ ꯈꯔꯁꯨ ꯐꯪꯏ, ꯑꯗꯨꯒ ꯁ꯭ꯇꯣꯟ ꯁ꯭ꯀ꯭ꯔꯦꯄꯔ ꯑꯍꯜꯁꯤꯡꯅ ꯃꯃꯥꯡꯉꯩꯗ ꯕ꯭ꯔꯖ ꯁꯤꯡꯖꯪꯒ ꯍꯥꯏꯅꯕꯗꯨꯁꯨ ꯐꯪꯏ꯫ ꯂꯣꯀꯦꯜꯒꯤ ꯁꯦꯜ ꯃꯆꯥ ꯃꯆꯥ ꯀꯣꯏꯟ ꯈꯔꯁꯨꯅꯤ꯫ ꯄꯣꯔꯁꯂꯤꯟꯁꯤꯗꯤ ꯃꯄꯥꯟꯒꯤ ꯂꯥꯛꯄ ꯄꯣꯠꯅꯤ, ꯑꯗꯨꯕꯨ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯇꯝ ꯍꯥꯏꯕ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯃꯌꯥꯝ ꯂꯩꯔꯝꯕꯁꯤꯡꯗꯨꯅ ꯋꯥꯜꯁꯤ ꯊꯨꯒꯥꯏꯔꯒ ꯐꯠꯇꯕ ꯄꯣꯠꯆꯩ ꯂꯪꯊꯣꯛꯐꯝ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯕꯒꯤ ꯃꯃꯥꯡꯗ ꯇꯧꯕꯗ ꯐꯪꯕꯁꯨ ꯂꯩꯈ꯭ꯔꯦ꯫ ꯍꯟꯗꯛꯁꯨ ꯑꯃꯨꯛ ꯐꯪꯏ꯫ ꯍꯦꯜꯃꯦꯠꯁꯨ ꯐꯪꯏ, ꯈꯥꯡ ꯇꯨꯄꯤ ꯍꯥꯏꯕꯗꯨ ꯐꯪꯏ, ꯌꯣꯠꯀꯤ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯃꯁꯨ ꯐꯪꯏ꯫ ꯃꯁꯤ ꯕ꯭ꯔꯤꯇꯤꯁ ꯃꯇꯝꯒꯤ ꯅꯠꯇ꯭ꯔꯒ ꯃꯁꯤꯗ ꯂꯩꯔꯝꯕ ꯐꯣꯔꯁꯦꯁꯁꯤꯡꯒꯤ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯂꯩ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯆꯥ ꯊꯛꯄꯒꯤ ꯀꯞ ꯍꯥꯏꯒꯗ꯭ꯔꯥ ꯕ꯭ꯔꯤꯇꯤꯁ ꯏꯟꯗꯤꯌꯥꯒꯤ ꯂꯣꯒꯣꯒ ꯌꯥꯎꯕ ꯐꯪꯏ, ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯇꯝꯒꯤꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯋꯥꯡꯅ ꯂꯩ꯫ 113 ꯁꯦꯟꯇꯤꯃꯤꯇꯔ ꯌꯧꯅ ꯂꯨꯕ ꯅꯠꯇꯕ ꯑꯁꯤꯗꯒꯤ ꯐꯪꯂꯤꯕꯁꯤ ꯕ꯭ꯔꯖ ꯁꯤꯡꯖꯪ ꯍꯥꯏꯅꯕꯗꯨꯅꯤ꯫ ꯑꯌꯥꯝꯕꯅ ꯅꯤꯑꯣꯂꯤꯊꯤꯛꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯒꯤ ꯑꯣꯏꯒꯜꯂꯤ, ꯑꯗꯨꯅ ꯅꯤꯑꯣꯂꯤꯊꯤꯛꯀꯤ ꯃꯃꯥꯡꯒꯤꯗꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯋꯥꯡꯅ ꯂꯩ꯫ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯇꯝ ꯑꯣꯏꯔꯦ ꯈꯜꯂꯒꯁꯨ 1819 ꯃꯇꯝꯒꯤ ꯐꯪꯕ ꯍꯥꯏꯕꯁꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯔꯦ꯫ ꯃꯄꯥꯟꯗ ꯃꯤꯅ ꯍꯥꯏꯕꯗꯗꯤ ꯊꯥꯖꯔꯣꯏ, ꯑꯗꯨꯕꯨ ꯆꯩꯊꯥꯔꯣꯜ ꯀꯨꯝꯕꯥꯕ ꯄꯥꯕꯗ ꯃꯩꯗꯤꯡꯉꯨ ꯁꯨꯔꯆꯟꯗ꯭ꯔꯒꯤ ꯃꯇꯝ 19th ꯁꯦꯟꯆꯨꯔꯤꯗ ꯂꯥꯟ ꯍꯥꯏꯕ ꯇꯥꯔꯦ꯫ ꯕꯦꯇꯜ ꯑꯃ ꯆꯪꯂꯨꯔꯒ ꯍꯜꯂꯛꯄ ꯃꯇꯝꯁꯤꯗ ꯃꯥꯅ ꯐꯥꯔꯒ ꯄꯨꯔꯛꯄ ꯂꯥꯟꯐꯥ ꯃꯌꯥꯝꯁꯤ ꯀꯪꯂꯥ ꯎꯇ꯭ꯔ ꯃꯃꯥꯡꯗ ꯄꯨꯊꯣꯛꯏ ꯍꯥꯏꯅ ꯌꯥꯎꯔꯤ꯫ ꯃꯁꯤꯗ ꯁꯨꯔꯆꯟꯗ꯭ꯔꯒ ꯌꯥꯅꯕ ꯃꯤꯁꯤꯡꯗꯨ ꯃꯈꯣꯏꯒꯤ ꯁꯦꯜ ꯄꯤꯕ ꯑꯃꯗꯤ ꯃꯇꯝ ꯑꯃꯗ ꯍꯦꯛꯇ ꯅꯤꯡꯊꯧꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯁꯤꯖꯤꯟꯅꯕꯁꯤꯗ ꯌꯥꯅꯕ ꯄꯨꯔꯛꯂꯒꯗꯤ ꯋꯥꯁꯛ ꯂꯧꯍꯜꯂꯤ꯫ ꯋꯥꯁꯛ ꯂꯧꯔꯒ ꯃꯈꯣꯏꯗ ꯏꯁꯤꯡ ꯑꯃ ꯄꯤꯊꯛꯏ, ꯏꯁꯤꯡ ꯑꯗꯨꯗ ꯃꯌꯥꯝ ꯑꯃꯗꯤ ꯍꯥꯞꯄꯤ, ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯟꯗꯔꯕꯣꯜꯠꯁꯨ ꯍꯥꯏꯕ ꯕ꯭ꯔꯖ ꯁꯤꯡꯖꯪ ꯂꯨꯞꯂꯒ ꯄꯤꯊꯛꯏ ꯍꯥꯏ꯫ ꯕ꯭ꯔꯖ ꯁꯤꯡꯖꯪ ꯑꯁꯤ ꯑꯅꯥ ꯑꯌꯦꯛ ꯑꯄꯣꯝ ꯃꯇꯪꯗꯁꯨ ꯇꯩꯕꯒꯤ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠ ꯃꯌꯥꯝ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯅꯨꯡꯁꯤ ꯊꯤꯅꯔꯤꯕꯅꯤ꯫ ꯕ꯭ꯔꯖ ꯁꯤꯡꯖꯪ ꯍꯥꯏꯕꯁꯤ ꯅꯨꯡꯅꯤ꯫ ꯍꯧꯖꯤꯛ ꯐꯪꯂꯤꯕꯁꯤꯗꯒꯤ ꯃꯆꯦꯠ ꯃꯀꯥꯏ ꯂꯧꯕ ꯅꯠꯇ꯭ꯔꯒ ꯇꯛꯄ ꯈꯣꯠꯄ ꯌꯥꯗꯦ꯫ ꯐꯪꯂꯤꯕꯁꯤꯗꯒꯤ ꯈꯤꯇꯪ ꯑꯍꯣꯡꯕ ꯌꯥꯎꯕꯗ ꯑꯆꯨꯝꯕ ꯆꯍꯤ ꯐꯪꯂꯣꯏ꯫ ꯆꯩꯊꯥꯔꯣꯜ ꯀꯨꯝꯕꯥꯕꯗ ꯏꯔꯝꯕ ꯑꯣꯏꯕꯅꯤꯅ ꯄꯣꯠꯁꯛꯁꯤꯡꯁꯤ ꯏꯄꯥ ꯏꯄꯨ ꯀꯌꯥꯅ ꯁꯤꯖꯤꯟꯅꯔꯒ ꯄꯥꯊꯥꯡ ꯄꯨꯊꯥꯡ ꯅꯥꯏꯅ ꯊꯝꯂꯝꯕ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ꯫ ꯀꯪꯂꯥ ꯃꯅꯨꯡꯁꯤꯗ ꯅꯨꯡ ꯈꯔ ꯐꯪꯈꯤꯕ ꯂꯩꯔꯦ, ꯑꯗꯨꯅ ꯁ꯭ꯇꯣꯟ ꯁ꯭ꯀ꯭ꯔꯦꯄꯔ ꯊꯟꯗꯔꯕꯣꯜꯠ ꯍꯥꯏꯕꯁꯤ ꯑꯩꯅ MUꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯑꯥꯔꯠ ꯁꯥꯏꯟꯁꯦꯁꯀꯤ ꯑꯣꯖꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯃꯥꯏꯀ꯭ꯔꯣꯁꯀꯣꯄꯤꯛꯁ ꯇꯧꯕꯅꯤ꯫ ꯃꯦꯒꯅꯤꯐꯥꯏ ꯇꯧꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯔꯝꯕ ꯇꯨꯜꯁꯇꯤ ꯑꯣꯏꯔꯦ꯫ ꯊꯥꯡ ꯑꯃ ꯂꯩꯕꯗ ꯁꯤꯖꯤꯟꯅꯔꯕꯗꯤ ꯁꯤꯖꯤꯟꯅꯩ ꯈꯪꯕ ꯑꯗꯨꯝꯅ ꯌꯥꯝꯅ ꯐꯖꯅ ꯁꯤꯖꯤꯟꯅꯔꯝꯕꯒꯤ ꯈꯨꯗꯝ ꯐꯪꯂꯦ, ꯑꯗꯨꯅ ꯀꯨꯏꯅ ꯁꯤꯖꯤꯟꯅꯔꯕ ꯃꯇꯨꯡꯗ 19th ꯁꯦꯟꯆꯨꯔꯤ ꯃꯇꯝꯁꯤꯗ ꯂꯥꯛꯄ ꯑꯣꯏꯒꯅꯤ꯫ ꯑꯃꯅ ꯅꯤꯑꯣꯂꯤꯊꯤꯛꯀꯤ ꯑꯣꯏꯕꯗ ꯐꯪꯈ꯭ꯔꯦ, ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯪꯂꯤꯕꯁꯤꯅ ꯅꯤꯑꯣꯂꯤꯊꯤꯛꯀꯤ ꯃꯃꯥꯡ ꯑꯣꯏꯒꯅꯤ ꯊꯥꯖꯩ ꯍꯥꯏꯈꯤ꯫